Leibak ki manggadaba thabak tawba wathok kayada chenaba mioi amabu karamna thabakta thamgadoribano haina Chief Minister N Biren Nahana gi Chief Secretary O Nabikishore bu nakoinana attack tawkhre. Social media ki khuthangda BJP ki outer mirror Benjamin Mate na Kanglup naiba mongda vote khomliba ase state lengak na sedation charge safagadabani haina MPCC ki spokesperson J.K. Sanatak selakli. Northeast Kundaminari ba Praja section khudingmak na mikap thokminaba amadi amata oina punsinaba matam oire haina NPP gi National President Conrad Sangmana phongdorakli. Member Kurumzade, Adam Yang Biribus Impact News ni, ay Kangen Bam Thuinu Henbi, Housing Punjasi Pabu Gimaroiba Pausing, Miam the Pizari. Lebaki Banga the Batabak Toba Watoka the Chenabamio Amabo, Karigi Tabakta Tamgani, Masida, Maite Mayang Hypoafang Pusilakano Haina Chief Minister Nong Tombam Birena Fongtokre. Wafamasi, Ngasi BJP Kundrakbam Mandal Nasinduna Yumnam Kuno Puthiba Lailam Pakta, BJP Gio in Alakadori Lok Sabha Mikal Gamari Lenana. Pangtokiba political conference amada phongtokibani. Congress ki inner state kimireb oiriba Manipur gi hanagi secretary oina fampuramba oinam nabakishorbo nakoi nana attack tawraduna Chief Minister Nongthombam Birena hai I oirasu jati gi yegnaba oiraklabadi karamna kangkhatlaga thamgani. Masida communal oiba wafam puthoktuna maitei mayangi wafam puthorakpa laibak thibani. Niyom chumna thabak tawram labadi ngasisu mahak Chief Secretary oina thabak tawram gani haina Chief Minister Nongthombam Birena phongtokhe. Congress ki inner candidate oiriba oinam Nabakishore gi lanthum gi matangda palladuna Chief Minister Nongthombam Birena hai Congress ki inner candidate ki leiriba maral mathum asi IAS officer amana leigedabadagi yamna hena leiri. Masi tungda laibak thinabagi machak oigani. Masigi mathakta Congress ki inner amadi outer candidate animakta aranba tawrambagi case kaya leiriba asi state asigi miyamna munna khanthabiu haina appeal tawkhi. Nakalamaramda mamangda leiramba Congress ki inner amadi outer MP anina parliament ta uchuk tongna chahi tara manga asi leirambadagi state asi soirakpani. MP ani asina chahi tara manga asida miyamgi yaifa thaurangi damag thadarakhiba lupa crore Chama Henbagi Sanfam Kadai the season a cray haiba wafam, white paper the putoktuna status gimiam da Kanganba matam oire hike. Status at the Soidibasi, Masagi Oizabati Rasniti Wala Singna Toning Bada Taubadagi, Soibani. Rasniti Wala Singna Miambo, Sanaba, Yahanbigano Haina Chief Minister na Apil Toki. Masagimi Pamadu the Saruk Yakiba BJP inner seat ki candidate RK Ranjan na Haikibada. BJP na lakadoriba Lok Sabha Mikhala Sida candidate Thadorakiba asi maruina anauba nungaiba yaifaba Manipur amagi wakhalondani. Chahi tara manga Congress na luchingba lengak ama state asida lenamba aduga hauzek chahi ani asida BJP na luchingba lengak asigi chahi ani da tawriba thabak thoram asiga kari khena belai haibadu miyam na khanthabiu haina RK Ranjan na phongtokhi. Yango hojik candidate in the Puthora is outer Giduna Marolama Ubiram Natro, Magi Affidavit, CBI case for any homely, Amalay with the Cox Harbour, the CBI case for any homely, come out in the Kungin. Adagi Inergit Holy, you know, IS officer Amana, Magi Maran Matum Kamlay Bayage, Magi Affidavit, the leader of the account and homely. The electric building, so I is a showroom and humble. Chief Secretary maintain the local with a mayang happy adu Taureda, Taurian in it. Maintain in it, so without Kelendo, taking the Jipala Pachita with the Natro, maintain it. E. Wheresu Zatigi Manga Balabaki Manga Bator, the Queen Country Agadro the War. Neom Chunama scandal the Senamuno, Kiesa Senamuno, or a legacy scandal the Senabama, Kiesa Senabala, Queen Kamato Namabo, Tabapurga Tamdoriba. Des Drohi Zatigi Naba. Levaki Prajagi Panabatordi, Afabad Mahagani. Levaki Prajagi Patanabatordi, and Patabala Patavan. Chief Minister Nongthombam Biren Singh na Congress Party bo ideology yaudaba Masagi Nungaina ba Khakta Khanba, Miyamgi Khandaba Party amani haina chaikre. Lok Sabha Mikhalda BJP gi outer mireb oiriba HS Benjamin Mate gi Technopal District Headquarter da leiba yum da pangthokpa firal chingkhatpagi thoramda Chief Minister Biren na makha taraduna Congress President Rahul Gandhi na Manipur da laklamlaba matung hek hankibada Congress tagi mi manga tokre. Manipur da laklamlaga lairaba imung da lupa lesing
हुम्बुद्रा रोम पीनी लाउथोकलमले चाही यांखै हुम्बु लेंगाक पाइरिंगे मतम सिंगदु करी तौ लेरंबगे MP amana चाही amada lupa koti manga phangli कांग्रेस की MP anina चाही 10 रोम पार्लियामेंट त लैब मतमदा lupa koti चामा फंगलिबदु लमदम असिगिदमक करी तौख्रबगे हाइबा वाहंग हंखे BJP लेंगाक लाकपदगी लाइरबा अना लायेंग ngamjadaba miyoi singda PM Modi gi Ayushman Bharat amadi lamdamasigi CMHT scheme haudoktuna miyam da momon minok tamhali haina Chief Minister na makhatana phungtokhe miyam gi mifam aduda wangang dringai mangoina na Chief Minister nongthombam birena party gi firal chingkhatpagi thoram aduda Rajya Sabha gi MP KSS Bhavananda yauna BJP lenga ki Minister Singh MLA Singh amasung mafam adu gi miyam na sarukyakhe फिराल चंखटपगी थौरम अदु लोइरबा मतुंग टेक्नोपल गवर्नमेंट हाई स्कूल ग्राउंड दा मियाम गी ओइबा मिफम अदुदा बीजेपी गी लुचिनबा सिंह मिनिस्टर सिंहना मिखलगा मरी लेना वाफम कया थमखे भारत बीजेपी नतना अतोप पार्टी मन भारत नाकोंगमोय धर्म द युमफम ओइबा कम्युनिटी द कास्ट जात बिजात धर्म सानबा दुगुंबा political party congress mogi matam loigrebse moi lake harasu ngasi dagi chahi kunthra ni phuga leiraga amuka haipe ba yeng bai moina tawrine matam dadi praja gi di khalogre moidi praja gi khalogre moidi karai ga moigi account hangaga kali tawsige moigi kana gi isa gi de issue gi de maming karai samjige madugi chiri ngai du men ta hoga bane praja gi seva ta hoga Social media की खुथांग द BJP की आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की कैंडिडेट बेंजामिन मार्टिना कांगलुप नाइबा अमदी स्टेट असिद लेमिनरीबा फुरुप सिंगी मरक्ता खाइबुंग ताहनबा याबा मवंग द वोट कोमलिबा असि हौजिक लेरिबा लेंगा असना सेडेशन चार्ज तौदुना फागदबने कांगलुप नाइबा मियोय असिगी मथक्ता अथुबदा FIR अमा लॉन्च तौरगनी हाइना मणिपुर प्रदेश कांग्रेस कमिटी की स्पोक्सपर्सन खुमुकचम जॉयकिसना चेक्सनवा थमलखले वाफामसी ngasi BT road talaiba Congress Bhavan da Paumi Singa unaba amada Khumukcham Joy Kisan na phangtokhibane Khumukcham Joy Kisan na hai lakadoriba Lok Sabha mikhal asaga mari leinana BJP Manipur Pradesh ki Vice President ki phamsu puriba loinana party asigi outer seat ki candidate oiriba Benjamin Matena social media WhatsApp amade Facebook ki khuthang da miyam gi vote khom matamda yamna Kanglup naiba wahai wata kaya sizinaba thengnare BJP की कैंडिडेट असना सोशल मीडिया की खुथांगदा कुकी फुरुफ की ओइबा नागा अमदी मैतै की लम सोक्तबा तोखाइबा लंबी सेंबा जिरिबाम अमदी मोरे कुकी न कंट्रोल तौबा नागा फ्रेमवर्क फाइनल एग्रीमेंट अथुबदा लाखलगनी अदुना कुकी सिंगी ओइबा मानबा पॉलिटिकल सॉल्यूशन लेबगी तंगाई फबा लाखले इंडिया अमदी बर्मागा थंगनाबा कुकी खुलसिंगदा बॉर्डर हब अमदी कमर्शियल हब सेंबा याउना तोंगान बवारोल तरुक सोशल मीडिया की खुथांगदा संतोक्तुना स्टेट असिदा लेरिबा कुकी सिंगना मंगोंदा वोट पिबियु हाइना यामना कम्युनल ओइबा वाफम संतोक्ले पॉलिटिकल पावर फंगनबा कम्युनल पॉलिटिक्स तौरिबा मियोय असिगी मथक्ता लेंगा असना सेडेशन चार्ज तौदुना अथुबदा फागदबनी हाइना खुमुकचम जोयकिसना डिमांड तौखे श्री बेंजामिन मातेना मसिदा हाइरियो पोइंटसिददी मणिपुर कायनबो वाफमने नागागा मैतैगा की खुन फाउदना कुकी गातगे सेमनी हाइबिसि अकोय येलंगोगिदगी नुक्सिदना लेरेबा तोंगान फुरिबसि मखाना तुखाइना थमि करी लेरिबा लेंगा असे अंडरग्राउंड की टेरोरिस्टसिंगी मखादा डिक्टेटर चतना लेरे हाइबिसे मसी तसेकना सुमलबनी अंडरग्राउंड खुलाई पाइबा कांगबु मयाम अमना हाइरिबा नुपास टिकट पियु इन हाइरगा पिग्रब अदु इतारगदी लेरिबा बीजेपी सरकार असिगा इंडिया की लानमी क्या हालिबा मणिपुर की पुलिस क्या हालिबा टेरोरिस्ट ऑर्गेनाइजेशन को नेक्सस लेरे सिदे हेन करी हाइनिंगाई लेरिगे बीजेपी हाइबा कांगबु सिना वोट कानबगिदमक्ता मैतै सिंग अमसुंग नागा सिंग से नाथैना थमगा कुकी गाक्तगी ओइबा वोट अम खोमी चीफ मिनिस्टर से लेंगा सिदा हंगलेबा लेंगा सिना करिगिनो सिगुम पियम सि तौनबा यारिबसे बीजेपी ने मयक सिंग सिंगदोखदबने चतरुगदबु लोक सभा इलेक्शन से इचम जंबा इलेक्शन अमनत मणिपुर मुखिबे आबा स्टेज अमा अदुगु मणिपुर कलौनबा हाइबा अनिसिगी लांथेंग अमा ओइरे हाइबसे मयाम पुनमंगना खंगबियो नॉर्थ ईस्ट खुंदामिनरीब प्रजा सेक्शन खुदिंगमंगना मेकअप थोकमिनबा अमदि अमता ओइना पुनसिनमिनबा मतम ओइरे हाइना मेघालय की चीफ मिनिस्टर ओइबगा लोइनना NPP की नेशनल प्रेसिडेंट सु ओइरिबा कॉनरेड के संगमाना फोंटोरखले हंदक लाखदौरिबा लोकसभा मिखल असिगा मरी लेनना मिखल असिदा आउटर द NPP की मिरेप ओइरिबा थांगमिनलियन किपजेन की इलेक्शन कैंपेन हौदोकपगा मरी लेनना चुराचांदपुर डिस्ट्रिक्ट की
Hingtam Lamkada Leba YPA Hall the Pangtokiba Thoram Amada Sangmana Makatana Hai CAB 2016 Gamari Lenana Hokiba Karagi Mamangda Tokiba issue Aduda NPP Yauna North East Labour BJP Amadi Congress Nataba Party Karana Amato Ina Puna Lep Kibana Maram Oiraga Rajya Sabhada CAB 2016 pass Tawangam Kide NPP Hariba political party asi Lamdam Asigi Layhaudagi Hokiba Manipur Yauna North East Kundariba Praja section Kudingmaki ideology, identity, amasung integrity, Kannanabagi Wakalol, Amadi Pandam Aduda Semlambani. Adubu NPP gi MP Kunmangana North East ki oina parliamentary represent Tobangam Labadi Hena Pangal Togna Parliamenta North East ki Praja Singna Tingnariba issue kaya Mai Pakna Pukatpangamgani Haike. Thoramaduda State Asigi Deputy CM Y Joy Kumar na Haikibada NPP asi atopa political party singa manadaba top party amani. Party asina North East ki oina amadi state asigi oina lakpa tongan ba serious oiba issue kayada chauraba thongdang kaya lauduna lakhi haiki. Who is going to look for us? Who is going to act for us? I want to ask you. My friends, nobody is going to look for us. Nobody is going to act for us. If somebody has to look, if somebody has to act, then we have to do it. You have to do it. Do you think that government of India would have even dreamt or even dared to try to bring in the Citizen Amendment Bill if they knew that there are 25 MPs from the Northeast who are together and fighting against the CAB? Do you think the BJP and the government would ever dare to bring it? There is no unity. And therefore, they feel that they can do anything to us and we will accept it. BJP introduce that will lead to chaos, that will lead lots of pandemonium and lots of problems. Break it is very essential, very important that NPP candidate, because we are the only one who can stand and who can fight against that kind of decision. April Taramathoy the Pangtokadori Batara Threat Subelok Savami Khalgi Ahan Batanka ki oina Outer Manipur Parliamentary Constituency the North East India Development Party NEIDP gi mirep oiriba Asang Kasargi Firal Chingkhat kibaga luinana Yaifa Thongnibagi Thoram ama ngasi pangthokre Senapati District ki manung chanba Maching Village Mantripukri the Pangthokiba Thoram asida Party asigi Central Working Committee gi President Naringbam Samarjit Vice President Kunjakishore Vice President Daukomang Khongsai, Nauna Party asida Changkraba ex-MLA RK Anand, ex-MLA N. G. Bijoy, ex-MLA Oinam Ibohalbi, Amadi, constituency asigi Mapam Kayadagi Lakpa Furuf Kayagi Myoy Singsu Sarukyaki. Piral Chingkhatpa Amasung Yaifa Thongnibagi Thoram Asiga Mari Lainana, Wangang Laduna NEIDP, Central Working Committee ki President N. Samarjitna, Center the Lengagliba government amadi national political parties singna issue kayana thalaba Manipur bu lumna logde asiguma thawong asida regional political party gi tangai fadaba lakle maramaduna Manipur regional political party mapangal kangkhal anba mathau tai haike masigi wakalol galonena NEIDP na awangnong poki oiba platform ama saganaba saphong bani haikibaga loinana NEIDP na handaki lok sabha mikhalasida Puthogliba inner amasung outer gi mirepta vote pibinaba apel tokhe Loinana Thoramasiga Mari Lenana party asigi manifesto so fonki India say democratic adugmaba democracy da why the largest country ama oina longnari bani adugo now we realize they just attained to enjoy to get the full benefit of democracy. But democracy today, Aduna North East Sigumlava political scenario da Sangsaliva Adumlava Hongchak Asida democracy Sida Karigumba Enga Igasa Laptok Nanabaki Segai Nabaki Adugumlava Lalong Amachatrak Pataragade Maduda Lakada Budu Edinasa Hajabuduni pen of separation da Lakada Maduge Mayulam Adude politically karikawani Iraqi kawani April Taramathoy the Pangthok Kadoriba Outer Manipur Parliamentary Constituency the Mirep Oigadoriba Singi Oiba Expenditure Register gi Inspection Mars Kuntramathoi April Mari Amadi April Nipan the Thawal gi Jila Parisat Hall da Pangthok Lagani
ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟꯠꯁꯤꯡꯅ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯐꯤꯁ DIO ꯊꯧꯕꯥꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯇꯔꯨꯛꯇ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯃꯊꯧ ꯇꯧꯒꯗꯕ ꯄꯣꯂꯤꯡ ꯑꯣꯐꯤꯁꯔꯁꯤꯡ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩꯁꯤꯡ EVM ꯑꯃꯁꯨꯡ VVPAT ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗ ꯑꯦꯁꯤꯁꯇꯦꯟꯠ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯔꯅ ꯄꯣꯂꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯈꯤ ट्रेनिंग लोरब मतुंग डिस्ट्रिक्ट अदुगी DEO न पॉलिटिकल पार्टीसिंगा उनदुना मॉडल कोड ऑफ कंडक्ट की नियम सिंग इन्ननबा अमदी सुविधा सॉफ्टवेयर सिजिन्नबा वाफम निंगसिंगहनखि थौबाल डिस्ट्रिक्ट के असेंबली कॉन्स्टिट्यूएंसी तरुकता लोकसभा मिखलदा मथौ तौगदबा पोलिंग ऑफिसर सिंह मिखलगा मरी लेनबा पोचे सिंह EVM अमसुंग VVPAT सिजिनबगी मतंगदा ट्रेनिंग पांगथोखरे ट्रेनिंग अदुदा असिस्टेंट रिटर्निंग ऑफिसर ना पोलिंग ऑफिसर सिंहदा मखोइना तौगदबा थबक थौरम सिंहगी मतंगदा खंगनखि ट्रेनिंग लोयरबा मतुंग डिस्ट्रिक्ट अदुगी DEO ना पॉलिटिकल पार्टी सिंगा उनदुना मॉडल कोड ऑफ कंडक्ट की नियम सिंह इन्ननबा अमदी सुविधा सॉफ्टवेयर सिजिननबा वाफम निंगसिंखि Manipur Press Club tangarang pangthokiba disabled singi oiba mifamna disabled singi hak pibidabagi matam da lakliba Lok Sabha mikhalda political party amatana vote pidanaba war lokiba warevadu Northeast India Development Party NEIDP ki oina komthokle hairi ngasi awang khunau da pangthokpa paugi mifam amada wheelchair disability KH Sarjubila President awardee na haikibada lakliba mikhal asiga mari lainana NEIDP की मैनिफेस्टो द पार्टी असना MP ओइरबदी डिसेबल सिंह की पिथोकफम थोकपा चही की लुपा लाख तरा बीगने हाइबा वाफम यावबदगी पार्टी असिगी ओइना अथिंगबा असि कोमथोकपनी हाइखि बीजेपी मणिपुर प्रदेश के स्पोक्सपर्सन ओइरिबा डॉक्टर RK रंजन न TV चैनल अमदी मणिपुर यूनिवर्सिटी की VC ओइरंबा AP पांडे की मथक्ता थिजिनखिबा एनक्वायरी कमिटी की रिपोर्ट अदुदा पांडे मराल लेते हाइना फुंगदोखिबा अदु नुमित हुमनिगी मनुंगदा सेंगतोरकदबनी हाइना मणिपुर यूनिवर्सिटी टीचर्स एसोसिएशन ना तक्सिलकली एसोसिएशन असना थादोरकपा चेरोल की मतुंगिना एनक्वायरी कमिटी अदुगी रिपोर्ट अदु हौजी हाई कोर्ट ऑफ मणिपुर दा सिल तौदुना लैरी असुगुंबा सिल तौदुना लैरिबा रिपोर्ट अदुगी वारोल खंगी हाइरिबसी मियामगी मफमदा सेंगतोकदबनी हाइरकली Imphal West District Police na lokhatpa cheksil thaurangi manung channang asisu Imphal West Commando Team na Maharani Thong Waheng Lekai amadi Ziri parking da thiba humbagi thabak chathakre ngasi ayupung 9:05 9:35 fawba chathakiba thiba humbagi thabak adu Imphal West ki additional SP Operation AG Sarma gi meeting makhada chathakibani thiba humba adu da mafam adugi punna miyoi Chahumga humbudra verification chathakibaga luinana masagi saktakche yaudaba miyoi 18 phagatuna City Police Station da sinakre hari Imphal East District Commando Team nasu district asigi tongan mafam singda thiba humbagi thabak chathakre yum changduna chathakiba thiba humbagi thabak adu Imphal East ki SP Jogesh Chandra Haubizam gi meeting makhada additional SP Operation TH Krishna Tombina Luchingba Team amana chathakibani ngasi ayupung 5:10 kundagi 3:90 fawba wangkhai angom lekai da thiba humbagi thabak adu chathakibaga loinana mafam adugi yum Chaniga kuntaret room ki miyoi chatruk kun verification chathaki miyoi amata apha pun yaukhidrabasu thiba humba aduda license yauba double barrel nongmai ama phagat ki hairi amaromda ngase yupung 5 taret fawba sagolmang police station gi manung chanbal taret khul tiger camp amadi happy valley dasu thiba humba gi thabak chathaki thiba humba aduda mafam adugi yum humudra rom verification tawki hairi Imphal East Commando amadi 15 suba Assam Rifles ki team amana ngarang nungthil pung 3:15 rom chatpa matamda tinsit thongdagi Pripak Progi active kadar ama phare pharaba miyoi adudi chingmairong maning lekaidagi Wangkhem Amarjit Singh Elias Tang chahi 15 apokba lekhidraba W Shyam Sundar ni hairi
Imphal East के additional SP Operation TH Krishna Tombi की मीटिंग मखादा DSP Operation RK Charles की कमांड मखादा कमांडो अमदी तरामंगा सुबह आसाम राइफल्स की टीम अमना चथबा ड्राइव दा प्रिपाक प्रो की एक्टिव कादर वांगखेम अमरजीत फागत पंगम खिबनी हाइरी लोइनना फारब मियोय अदु मखाताबा वाहंग पावहंग चथनबा पोरोंपाट पुलिस स्टेशन दा सिनखरे हाइरी Matang sai sida break kama lawzage break ki matungda digital security for journalists covering elections haibe hirama sida paumi singgi oiba workshop ama Manipur Press Club ta pangthokiba gi paw amadi Manipur amasung maling gi tongan tongan bai paw sing puduna laksage impact news to meeting taduna laibyo mayam amukha na taram dokchari bulletin asaki makhata ba paw miyam da bizari Committee to Protect Journalists na Kelen Thokchom Trust ka khutsam naduna Digital Security for Journalists Covering Elections Haibehiram asida paumi singgi oiba workshop ama ngasi Manipur Press Club ta pangthokre Thoramadu the Committee to Protect Journalists India ge correspondent Kunal Mazumdar na paumi singgi mitnakong oigadaba wafong kaya thamke Maruina online harassment na chingbagi matang sing yauna mikhal gamari lenaba rally amadi protest na chingbagi reporting tawbada asoi angam yaudana I paw pinabagi matang dasu pankhe ngasigi thoramadu gamari lenana pawmin singna mikhal gi I paw lawbada khudong chana ba safety kit su Committee to Protect Journalists ke maikedagi yenthoke Committee to Protect Journalists na moi New York to base uduga khoi Kelen Toksom Trust ka pullaga sinjabane ado masigi maruiba agenda di masagi khoi digital security ki matang da media person sing na kari tawya kari tawya de haibagi di matang du da khangnana ba khoi gi kari gumba khara khanguna bu gi damakta khoina thorom se bangthok sabane Committee to Protect Journalists na moi New York to base uduga khoi Kelen Toksom Trust ka pullaga sinjabane ado masigi maruiba agenda di masagi khoi digital security ki matang da media person sing na kari tawya kari tawya de haibagi di matang du da khangnana ba khoi gi kari gumba khara khanguna bu gi damakta khoina thorom se bangthok sabane National Health Mission State TB Cell Indian Medical Association District TB Center Imphal East amadi Imphal West na punna khutsam naduna kunthra nipan suba World TB Day gi thoram ngasi pangthokre Lamphel patta laiba Indian Medical Association gi hold pangthokiba thoram aduda Manipur lenga ki Additional Chief Secretary MH Khan Health Services Manipur gi Director Dr K Razo Manipur Information Commission gi State Chief Information Commissioner Oinam Sunil National Health Mission Manipur gi State Mission Director S Manikanta amadi Indian Medical Association Manipur branch ki President Dr Brozen Singh akoizam yauna miyoi kayana sarukyakhe Thoramaduga mari lenana Additional Chief Secretary MH Khan na haikibada matam amada yamna kinaramba TB hariba laina asi ngasidi matam chana khangbang ngamhau rabadi hidak langthak matam chana chaduna kanbangamle Haujiksu TB laina asigi matang da village level amadi panchayat level dagi awareness piba changli lenga ki maike dagi su laina asit thingnana ba amadi kokhanana ba hona bada chapchana mating pangani haina Additional Chief Secretary asina phongtoki Manipur da di akoina phajna akoi planning tawradi soidana chahi ani homge manungda asi akoin tawbu yai hoji ki theme su it is time haibadi karino haibadi we have to do it now hojik di yam thengre hojik di tawbutare tawdabu yade adugi matam lakhre and I am very confident that the team of health department which is very competent can do it very nicely detection di yam maru ibanina detection chap chana matam da tawradi treatment tu chap chana matam da tawraga adum ngamgani Council of Scientific and Industrial Research CSIR Northeast Institute of Science and Technology amadi Hindustan Insecticides Limited India anina punna khutsam naduna nomagi oiba pesticides amadi atopa chemical ningthina sizinaba amadi integrated pest management gi matangda training program ama pangthokre CSIR NAIST Branch Laboratory Lamphel Patta pangthokiba thoramaduda Manipur University gi hanagi Vice President Chancellor Professor HNK Sharma Hindustan Insecticides Limited ki advisor Dr. Sain Sas Dr. Ram Prakash CSIR NAIST Jorhat ke Senior Scientist Dr. SP Saikia amadi CSIR NAIST
lamfelpat ke senior principal scientist Dr. Huidrom Bir Kumar yauna mioi kayana saruk yakhi ngasigi thoram aduga mari leinana Professor HNK Sarmana haikibada lebag asigi oina puthokliba mahimarong chanana potlam sing asigi chada kundagi kontra faubadi pesticides na maram oiraga manghali malemgi oina yengnarubada India asi pesticides sizinabagi chang hantarabasu pesticides accumulation gi chang wangna leiri phibamasida aikoi gi chinjakpo manghaliba pesticides amadi insecticides asi ningthina aikoi gi hakchang sokhandana sizinaba miyamda ningthina khanghanba matam oire nakalamromda biopesticides amadi fertilizer gi ihau ama lakliba asigi matangdasu ngasi yauriba experts singna miyamna ningthina khangnanaba matam oire haina Professor HNK Sarmana phongtokhe ngasigi training program aduga mari leinana expert kayana insecticides amadi pesticides niyom chumna amadi ningthina sizinabagi matangda wangangkhe agriculture product mayam se masi 20 to 30% di pest insecticide mang paidra thabda bangba lobukta palingida tin kang mayam se manghale 20 to 30% masigi thoibu pothok se manghale yanguraban masi paisa da patho matamda 1 lakh crore gumbagi pothok se manghale madudagi ni insecticide pesticide season naba control to se judiciously ay maram sana henna tawdanaba environment pollute tawdanaba adu miyoiba product sing to miyobi haksang sokdanaba masi farmer sing amadi maduda sal yariba mayam se khangan bai se masi matau tai haina All Manipur Agriculture Department Employees Welfare Organization na Sindhuna Department of Agriculture na chahi humbudra manga mapung pharakpa Platinum Jubilee thoram pangthokre Sanjen Thongdalaiba Agriculture Complex pangthokiba thoram aduda loishang asana haukiba chahi singda laukiba miyamgi yaifa thausil amadi tungda paikhatkadaba thoram singi matangda wafam kaya wangangloi singna thamki ngasigi thoram aduda Agriculture Director Laltanpui Wanchong Horticulture and Soil Conservation Director K. Kibjen amasong Agriculture gi Joint Director L. Irabotna sarukyakhi. Dalit Sahitya Academy Manipur gi Tarasuba Annual Conference ngasi Manipur Press Club ta pangthokre. Thoram aduga mari leinana Bharat Ratna Dr. Bhimrao Ambedkar gi photo da hailai katuna ikai khumnaba utkhi loinana Dr. Oinam Chauba Maitai amadi Lairik Yengbam Manina India amadi Mapan Lebakta Housing oiriba Dalit Sahitya gi matangda paudamkhi Dalit Sahitya gi khangkalaba thomi amadi masak naiba miyoi singdasu thoram aduda mana piduna ikai khumnakhi loinana saireng saidinabagi thoram amasu pangthokhi Senba chahi lisingani tara nipan tramapan loisilakpana maram oiraga Manipur lenga ki makhada lairiba department singi thabak thoram sing jinbana lakliba March kuntramathoi nongmaizing nimita Manipur government ki finance department amadi treasury sub treasury office sing suti leiroi haina general administration department ZAD secretary na thadorok pachirol amada khanghalakli Coalition Against Drugs and Alcohol Kadana Lamfel Patalaiba Home Guard headquarter ge Manak akoibada chathakiba drive ta yungau bottle sing fagat pangamkre chathakiba drive aduda ningthina sem saraba chakpa kalai haina thaba yungau liter marfu rom vendor amadagi fagat pangamki yungau sing adu fagalaba matung mafam adumakta da haidoktuna amadi mai thaduna manghanki hairi
Humudra mapan suba Nupilal Ningsing Thoram Haukiba Chahi Lissing Ani Tarani Pangi December Amadagi, Contramathoi Fauba Chatakiba, Adugi Lotion Bagi Thoram, Lebaki issue Kaya Labana Pangtoktana Lakiba Adu, Ima Razni Laki the Bagi. Taramapan Lag Suba Ningsing Thoram Galuina Pangtok Lagani Haina Nupilal Memorial Association, Manipur Gicherol Amanahairi. Village Health Sanitation and Nutrition Committee, Amasung Rogi Kalyan Samiti, Sing Henamapangal Kankal Hananabagi Pandamda, Nomagi Oiba Sensitization cum Refresher Program Pangtokre. Thoramasi SDH, More Manaktaleba, Ima Holda Pangtokibani. UNICEF ki Mating Makada District Health Society, Chandel Nasindana Pangtokiba Thoramaduda, Miron Bisingi Hakchang Fana Lainanaba, Pokpada Ngaiba Angang Amadi Pikliba Angang Singbo, Karam na Senagani Haiba Hiramda Amasung, ICDF scheme gi matangda Wangang Loy Sing na wafam kaya thamki. Durdarshan Kendra Imphal na Sindhuna Porampatalaiba DDK Office Complex ta a Cultural Spring Festival Hainaming Thonba Nat ki oiba jagoi isai matam isai na chingba kaya gi kumhai ama pangthokre. Ngasi nungtildagi haukiba kumhai aduda Manipur gi tongan mamaphamda khundariba furup singi nat ki oiba jagoi isai kaya utuna thoramadu hena masak thokhanki. Ngasi pangthokiba thoramadu DDK Imphal ga satellite channel da thaduna tongan mamapan leibak kaya dasu uhanba phanganki. Are known to everybody. This is Chief Minister Nongthombam Biren na saknaraba sports person ama oirambata natana IAS officer ama oiramduna lengaki administration da achoba thodang loramba MD Halim Chaudhry na lekhidabada awaba phongtorakli. Chief Minister na mahaki awaba phongtokpagi warol aduda Halim na lekhidabada lamdam asigi chawna mangjaba amani lekhidrabagi imung manungna tahoriba awabada mahak susaruk yari hairakli. Hauzik sanabagi pauda. Imphal East District na Anisuba Governors Trophy State Level Mukna Kangjay Tournament ke winner oibangam kre. Malim gyoy na ahan basagol Kangjay sanakiba mapam ama oibaga loina na lamdam asigi miyam na tongan ba masana kayabu khoidana mityeng tazariba Imphal ge mapal Kangjay bungda ngasi sanakiba tournament final match aduda Imphal East District na Thawal District po panzel mapan ahumda maitiba pibangam ke. Tournament asigi winner oikraba Imphal East District na Trophy ga loina ba sale gimana lupalasing kun pangkibaga loina na district asigi sanaroi THS Dinkuna panzel manga aduga L Sanatomba amadi L Apag anina panzel ani chanki. Thawal district ki panzel ahum aduna L Aruna panzel ani aduga S Leshembana panzel amaga chanduna runners of takibaga loina na trophy ga loina ba sale gimana lupalasing tara pangki. Tournament asigi ngasi lotion bagi thoramaduda govern Manipur gi governor Dr. Nasma Heptula, Krida Bharati Manipur gi vice president B Bimola Devi, amadi Seva Bharati Manipur gi president A Brajakumar ga loinana lamdam asigi masak naraba miyoi kaya na sarukya ke. All Manipur Mukna Association gi meeting makada Krida Bharati Manipur na sinduna knockout basis to chatharakliba tournament asida Imphal West District, Imphal East District, Bishnupur District, Kakching District, amadi Thawal District ki team singna sarukya ki. The dynamic state of Manipur, the northeastern corner of India, had a glorious past in the field of sports and martial arts. It is no wonder that the embodied creativity and the spirit of competitiveness powered by the material characteristics of the people of Manipur manifest in the popular game of Pokna Kangjay. It is ultimate test of brain and brawn, the players against each other with ability making the difference. At present, Manipur is widely known as a powerhouse of the sport of the country.
Ahumsuba Sangai Trophy Veteran Football Championship Pangthokpa Hauragani Hairi. RK Fortune Developers Private Limited Kin Santang Makada United Veteran Football Association Manipur Nasinduna Imphal gi Mapal Kangjibungda Tha Asigi Kontra Mathoidagi Sanaba Haugadoriba Football Tournament Asida Lamdam Asigi Veteran Football Team Tarani Panna League Round da Lamba Taunaraba Matung Kolkata ki team ama oiriba EKV FC amadi Delhi Sunday Club anina quarter final match singda sanagadori haina tournament asigi convener na thadorok cherol amana khanghalakli India amadi South Korea anina Sultan Azlan Saha Hockey Cup ki final da lamba taunaragani Malaysia gi Ipoh City da tha asigi kunhumdoi dagi chatharakliba hockey tournament asida India South Korea Canada Japan Poland amadi Yumbu Malaysiana round robin league match sanaduna cup asigi mapu oinanaba akan balamba taunaki ngasi India gi aroiba league match amada India na Poland bu yamna lakchana panzel tarasino da maitiba pibangamki hayeng sanagadaba tournament asigi final da tournament asida maitiba masak khangdana final yobungamkiba India amadi South Korea anina league match manga sanabada match mari mai paklaga match amamamna draw oiki Tournament asigi third place ki damak Yumbu Malaysia amadi Canada anina hayeng lamba taunaragani. Arab the bulletin asigi headlines amhunamyam da thamzari. Leibaki mangada thabak toba watho kayada chenaba mioi amabu karamna thabakta thamgadoribano haina Chief Minister N Biren Nahanagi Chief Secretary O Navakishore bu nakoinana attack tokre Social media gi khuthangda BJP gi outer mirror Benjamin Mate na kanglup naiba mong da vote komlibasi state lengang na sedation charge ta phagadabani haina MPCC gi spokesperson Joy Kisan atakselakli Northeast Kundaminari ba Praja section khudingmang nami kapthok minaba amadi amato oina punsin minaba matam oire haina NPP ki national president Conrad Sangmana phongdorakli Outer Manipur Lok Sabha Sitta NEIDP ki mirep oiriba Asang Kasar gi firal chingkhatpagi thoram pangthokre party asigi manifesto su phongkre Amasong Imphal East District na Thawal District pu Panjal Mapan ahum da maithiba piduna Anisuba Governors Trophy State Level Mukna Kangre Tournament ke winner oibangakre